Kaching district ki Hiyanglam da leiba lenga ki pig breeding farm amada UK dagi puraktuna thamba oksing layong khangdaba laina amana naduna sire haina thasige taramathoi de impact news na miyam da paudam kiba adu da sikiba oksing adu African swine fever na oiramle hiramasiga mari lena na Kaching district ke DC Somorjit Salam na thokiba order amagi batungina hairiba farm asigi kilometer amana konba area bo infected zone amadi kilometer mapan na konba area bo na surveillance zone haina lauthokre masigi mathakta Hiyanglam area da okyon Chaba amadi pubasu khudaktagi athingba thamkhre kanagumbana hairiba order asibu thugaiduna thabak tawramlabadi miyoi adugi mathakta logi oiba action logani haina order asina makhatana palli panba yabadi haukiba thada kamjong amadi Ukhrul district ki mafam kharada African swine fever na maram oiduna mafam sing aduda loiba okaya sikhiba leikrabane loinana Hiyanglam da leiba lenga ki pig breeding farm da UK dagi purakhiba oksing adusu layong khangdana sibagi paudam impact news na miyam da thamkharbasu veterinary department gi maikai dagi ngasi fawba miyam da wafam amata thamdana lakhibane masina maram oiraga miyam da charangna duna leiringai chairakta mapalam da thakiba asiba oksing gi sample adu African swine fever positive oirakpadage Kaching gi DC gi maikai dagi hairiba checksin thorang asi lokhatlakibane